Imes padomiyeng tabiri basingbu ahan waktada binitana taram noksa bagloyena kurumzari. Hojik paudamasigi maroy pau thamjari. Miyamgi yaifana basakot thorangi thabak thoram singna center amadi state government pungning changli haina governor la ganesanna haikre. Ramadan thaga marilena chan thana polam sing yenthokre. Art exhibition pangthokre lairik amasu phongkre. Loinana Opposition lenga liba state sing chief minister singda fuel the loriba value added tax hanthana lounaba prime minister Narendra Modi na hijackre mapungaiba paulo birase maikai khudingda miyam chakot thorang amadi yaifana ba thabak thoram sing paikhat hanaba center amadi state government pungning changli haina Manipur governor La Ganeshan ngasi Chandel district ki Chakpi Karong sub division headquarter da leiba Sadbhavana mandapta pangthokiba miyamga punna unabagi thora amada phongdokibani Governor na makata adana haikibada haukiba sahi kharasda aikoina sapkhat khongthang manglomda changchinba mayama ure amadi center na su miyang yaifa thorangi scheme kayama su puthokli asigumba scheme singasi direct benefit transfer kuthangda miyamda hakthengna yohali state lambi khuding chahi amagi manungda taru tananba aphaba lambi sing oiragani leibak sin thungna paikhaliba jal yojna gi makhada yumthong khudingda aphaba thangnabai sing phanganabai khongthang changsile Taru tananba haibasna leina kuding thenganabagi khwaidagi phaba lambini hairaduna aikoi kudingna aikoi isha amadi aikoi gi akoiba sing luna na thamanaba honagadabani lunan bagi hek mathangda covid pandemic asi thenganaba vaccination tawbasna aikoi kuding yamna maroiba amani hainasu governor na phongdokhi District dugi miyamda maroina border area da leiriba miyamna government ta mateng pigadabani hairaduna aikoi chaktakna bagidama aikoi kudingna Aadhaar enroll tawbagidamaksu governor na miyamda appeal tawki All the four houses have been built local, people staying there and as most houses are there, it's mine. We have 4 brothers, so the land was my father, so we have constructed 4 houses. All brothers, yes. We have the outdoor, the house, we can. The house is completed means door is fixed. There is all the system here also I think so. Graduation is only the door will be given in part. Oh, so the entire area is yours, yes. And you have got a gate also, yes. You are locking. Night time I will lock. Oh, all the 4 brothers have got their houses, the house has got a lock. Door and lock, yes. Why? You say they are your brothers. Brothers are living together and outside there is a gate. And you have put a gate, lock also. Why? See, when brothers are staying, you have got a door and lock. But nation comes then you say no lock should be necessary. No door should be necessary. What is this? That does not mean nobody can enter. They can enter legally. They can show their ID. We can also show our ID. Being in the corner place of our country, sometimes it will be easy for you to go to that place and purchase something, essential things. I agree. Manipur da haukiba pung kunmari da miyoy amata COVID positive oiba thengnakhide anaba mi shibasu yaukhide pungpham asida ngasi miyoy chani kunthrapan COVID test tawki State COVID license handorakpadai ngasi phawada apunba miyoy lakh ama lising kunthra taret chani tara taret COVID positive oikre aduga positive oirabasing manungda miyoy lising ani cham kunna laikhidre State gi COVID naba phakibagi masing na lakh ama lising kunthra subna marphu oikhiduna naba phabagi chang chada maudrani pan dasmik mari ni active case na tara taret leidi
Junior Jaka Foundation Ramadan Thagam Marile Nangasi, Chotana Leraba Imung Sing da San Tagna Polam Sing Jakat Katpo Oina, Pitoki Bagaloyana, Iftar Party Masu Pangto Kray. Kela Konda Leba Foundation Si Office da Pangto Kiba Toramaduda Sarugia Kiba, Junior Jaka Foundation Director Muhammad Nasimuddin Hai, Islam Dharma Gi Yumbi Mangagi Manunda Ama Oiriba Later Lara Awana Taraba Sing da Katokpa Haiba Duda, Yumpam Oiraga. Chahi Khudigi Foundation Sana Jakat Pibagi Tharamasi Pangthokna Lakpani. Lebag asta leiriba ina khunba singa lairaba singda mateng pangbagi sannabi leiraba khaktada tangdu leitaba santi leiba khunai ama oiba ngamgani maramasna aikhoi kathokpagi hainabi thamsi loinana Ramadan lakpada lamdamasta ing chikpa tangdu leitaba amana amagi mateng pangdaduna chakhatpa iramda ama oirasano haiki. Mahana makhatana hai sangmai jindagi irong phawda leiba Hafiz ti tamninglaga Sen Puthok Padi Ngamjadaba Lairabadi Foundation Sida Kangan Biu Maduda Changba Kudima Puthok Sage Masigidamakta Lilong Alia Madrasa Manaktagi Haji Sanayaina Foundation Sida Donate Tobirakle Haiki Maramasna Mahakidamakta Amadi Foundation Sigidamakta Miyamna Mapuda Dua Su Tobiu Haina Miyamgi Puning Chungsilaki Hari Ramzan Mubarak Asina Lakpasida Ekoi Kudimak Jati Bijati Naidana Amaga Amaga Nungsi Sanana Tungko ina Tangdu Leitana Sik ingba Manipur ama oirasanu Sengmai jing phawgi manungda maru oina men oina masigi manungda kanagumba Hafiz tamningba imung manungdi khudong sadaba leiba taragadi trasa sigi side dagi magna Hafiz adu tambal loidri phawgi kharsa expenditure admission tawbagi tuition fee pibagi hairiba khudingmak sing ado trasa sine puthok sage masigi donate tawbi khudingmak zakat ki wajib oiba zakat ki faraj oiba mi khudingmak ki mathakta zakat ase pithok lagai khoi Manipur da leiriba awa nang taraba praja khudingmak pu mateng khajik to orasu punna phangminasi haiba wafam masi thamja CBSE na tongan ba class ki syllabus dagi India gi yamna maru eba tangka kaya gi parasing lokthokiba si India gi hokiba history kaya bu thugaina ba sinba thong amani haina MPCC president K Megasandana phondorakli wafam ase Manipur Pradesh Congress Committee na sinduna Babupurada leiba K Megasandra gi quarter da pangthokpa Iftar Party thoramda paumi singna CBSE gi anoba khongtang asigi matangda hangba wahang amada mahakna haikibani Megasandra na makata aduna India si democracy satpa amadi secularism da base tawba lebak amani adubu lebak asida BJP na palakla matungda secularism gi masak asi noma gi mangtharakli masigi manungchana CBSE na academic session 2020 to 23 dagi Mughal court Cold War non-aligned movement in India rise of Islamic empires in Afro-Asian territories amadi industry revolution gi parasing lokthoknaba warep laurakli asigumba India lenga ki thong asi Congress party ni yaningde thong asna lebak asigi horakliba mairoi singna lebak asigi maroi ba history gi tangka kaya amasu khangbangam laroi maramasna lenga ki asigumba thong asi amuhana khananina ba sangi haiki 11 12 से CBSE की ओइबा अखोई सिलेबस तगी तोंगान बा अखोई हिस्ट्रिकल एस्पेक्ट में हम हाना अखोई यावरगा लेबा एकेडमिक की रिलेटेड में हम सिंसिदा मैम अमा लौथोरै मसिसु अखोई तोंगान बा अखोई इस्लाम की ओइबा याई और अदगी तोंगान बा हिस्ट्री का रिलेटेड ओइबा मैम सिंसे academic tagi loktrok base masi numaite masina koi gi history hai basi di dharma ga mari leinade thokiba jigi the events meam adagi academician meam singsina khangbada kanaba meam singsi koi loktrok basi masi di yam academic ga mari leinade aduna koi india di secular roibani amasung academic ta dharma haiba adagi religion haiba koi thidongna leite aduna masi loktrok basi masina India की हिस्ट्री से मसियत ताना थुगाइगनी हाय ना Miyam gi tengbang lok MTL na Manipur kundaminari ba awana taraba imung singda lepa leitena lamdam asigi tongan ba tengbang sing pibagi shara mo inangasi kaksing sumnang lekai da leiba nongwaithem Avinash ki macha tha nipan da ngai riba en nirasta ahan batang kalta lupa lising nipan ani shuboy na lupa lising kunmanga apun ba lising kuntrom doi pidna mateng pangkre tha nipan da ngai riba nirasa si
ꯍꯥꯔꯠꯇ ꯑꯍꯣꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯕꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯗꯔ ꯀꯦꯌꯔ ꯁꯒꯣꯜꯕꯟꯗ ꯆꯠꯇꯨꯅ ꯇꯦꯡꯕꯥꯡꯈꯤꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ MTL ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ BI ꯁ꯭ꯌꯥꯝ ꯁꯔꯃ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ KS ꯕꯤꯁꯥꯜ ꯃꯉꯥꯡ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ KS ꯔꯣꯃꯦꯟ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ KS ꯕꯤꯁꯥꯜ ꯃꯉꯥꯡꯅ ꯍꯥꯏꯈꯤꯕꯗ ꯅꯤꯔꯥꯖꯀꯤ ꯃꯃꯥ ꯑꯁꯤ ꯈꯣꯡ ꯇꯦꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯄꯥ N ꯑꯕꯤꯅꯥꯁꯅ ꯂꯩꯀꯥꯏꯗ ꯃꯤꯒꯤ ꯀꯦꯃꯦꯔꯥ ꯅꯝꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯔꯤ ꯍꯧꯖꯤꯛ ꯅꯤꯔꯥꯖꯄꯨ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯅꯤ ꯃꯪꯁꯥꯌꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ आर्ट एग्जीबिशन मणिपुर प्रेस क्लब पांथोखरे लोयना थरम अदुगा मरी लेना डियंग कॉलेज दा सेकेंड सेमेस्टर तमलिबा हनसेन इबा लाइरिक अफाकुइना पब्लिकेशन तौरिबा पॉइजन एंड एंटीडोट कौबा लाइरिक अमसु फोंखरे ngasi आर्ट एग्जीबिशन अमदि लाइरिक फोंबगी थरम अदुगा मरी लेना अइबा हनसेन हाई लाइरिक असि पुंसिगी महाव अमदि नुपी सिंगी नुंग्योइबा फजबा सिंग द युमफम ओइदुना इबनी हाइना फोंदोखि लोयना हौरक्लिबा आर्टिस्ट सिंगबु पुनिंग थगोत्पिबा अमदि योखतनबगी पांडमदा आर्ट एग्जीबिशन असि पांथोकपनि हाइना फोंदोरखि थरम अदुदा सीनियर इमिनेंट आर्टिस्ट प्रेमानंद रॉय DM यूनिवर्सिटी BC लोयना फॉर्मर BC मणिपुर यूनिवर्सिटी ना मयाई तांगबा लौदुना थरम अदु पांथोखि ngasi sigi program se mangsayon kawi mangsayon se akoina thon bese khoigi artist amagi perspective tagi thon gi baneba artist amana man mahakna imagine tawraga mahakna mang amabu sayon ama piduna physical form ama piduna convert tobodo exactly adugi perspective tuma mind da thamaga mangsayon hana thon jagi bani sigi event sigi akoigi main motto the young artists young generation jibu motivate tawwa to encourage them aduna akoigi ngasi exhibition ji da established or artists am ho yaude most of the artists are from Imphal Art College some of them are self taught young artists from Instagram which we collected Tampaki lamsing yengnabada stage singi lamsing asi education amadi health sector da asuki matik sothariba si menkhatna balenga asna ahem miyeng changba mathau tari haina Manipuri Students Federation MSA Vice President Maibam Julius na phondorakli MSA head office na Sana Kaichal Katamnao Long Madi Regional Institute of Medical Sciences RIMS ka khusam naduna Ukhrul district ke Sana Kaichal village ta numinini sathaba 2 days free medical camp kam textbook distribution program loisinbagi tharamda wafamasi haikibani tharamaduna mahana makha taraduna state sida BJP gi anoba lengak lakhra matungda singi lamsingda lengak na makhal kayagi kanaba pire haijarabaso health amadi education sector dadi thoidokna ahongba purakpa ngamdri masi maruina lengaki employees singna magi posting da chatuna mathau tawba watpa asina oigani haibasi loop asigi asekpa thajabani lengaki employees na su tolok khaktagi khalaga thabak tawbagi hainabe asi thadoktuna masa gi thodang adu khangna thabak tawbiyu haiki ngarangdagi hodun starakpa thoramasida ahan boina sana kaithel gi kobida leiba mahairoi singda MSA ki maikaidagi lairik boy column na singba yanthokhi RIMS ki tongan ba doctor singna ngasi khunja chahum hen babu lemna layengduna hida lamthak singsu pikhi Manipur ki manung hanjama phong kya dadi sumba health center amadi lairiba khunja singda kyam hena makhoi ki aksel gi lamda amadi kyam hena kana ba pirong gadagi habdu akoina angakpa moje duga mafam lengang na sum akoi gi matang ki policy program sema matamda sumba ID lairiba health sub center singji mathau ningthina tawribra haibadu lengakna matam gi oni yengsin birabgadi asumba sothana lairiba si khara do rabu kan menkhat pangam gani haibadu MSF ki side gi thajabadu tamjari Punjab University Patiala da March 19 phau pangthokkiba All India Inter University Wushu Tournament 2021-22 gidama saruk yaruna ba khangalaba Kha Manipur College Kaksing gi mahairoi Srikant Naurem da MU gi authority natraga marilina ba kanagumba amatana hakthengana natraga pauthang oina khangalakhiba leite matam sana authority na pau pirakhidabana Srikant Naurem tournament aduda saruk yaba phangankhide MU authority na Chathakiba thong adu mahiroi sanaroi amabu namthanabagi honakiba thong amani haina Srikant Naurem gi apokpa Naurem Romesh na phongdorakli
ngasi Kakchingda pangthokpa pamuising unaba amada Srikan Naureng Yapokpa Naurem Romesh na makha taraduna hai hiram asigi matangda media da awayakhum tawnaningaduna matam sangna lakibani adubo miyoi kharagi thawinshin manba mawongda mahaki macha nupabu lana uhanaba honarakpa sina mahaki machagi tunggi punsida akaiba lakadra khanna sengdoktaba yadabadagi tangai phadaba adu yenglaga sengdokpani India Inter University Wushu Tournament 2021-22 da mahaki masada MU authority na matam chana report tawki haibagi chapchaba khudam jangdam natraga document puthokpiba ngamlabadi mahaki masada pining baserak pibiu akaiba leite MU gi authority na soibo oiramlagana makha tarakpada mahaki masada tholiba thawdo asigumba amohana thon bidanaba chapchaba thabak lokotpiu amadi section naba hona biu haina phongdorakki selection gi matang da ai janapa Srikan Naurem da matam chana report tornaba khangan gi ana kanona hai MU authority na haraga su aikoi da sungphang phangi de kaigum MU authority na adi ai angang da adugi report tu pigi haiba leraga di praman puthuk piro asi matang sida makata na su adi atai angang sing da thoning de mathang lakada bajai sing na aduna MU authority na miyeng tang jangmi Thasigi February ki tang kunma thoida lekhidrabi jingkhai misi jingnaningai oi asumba langla langjin puthok tri phauba asiba haksang lokhiroi haina JC against jingkhai misi arong khunjau na phongdorakli ngasi Manipur Press Club da pangthokpa pamising unaba mada JC against jingkhai misi arong khunjau convener L Amarna hai tholiba thodo asi jingnaningai oi postmortem report lekhai sengde maramaduna mari lenaba singna athuba matamda asumba puthokpiu senaba sing puthokpiduna chairak pibiu haina phongdorakli latrabadina hafta ama moina hairi hafta amagi manungda ahanbada haine bisar thimba numitagi hafta ama haibasi ekhoi ayona thambada ekhoi site gi amadi moi site gi yam kana taksalaga hafta yokdana bohona minasi haibanina ekhoi gi pandam ahanbagi numit tareni gi manungda pidragadi makhal makha ke khongjang changchan ni haibaduma ekhoi adum stand tawjari report latribnina ekhoi asiba haksangdi lawkiroi haibasine ekhoi gi kire makhatana apokpa mapa S Sanjitna hai maya Impal PS na chathariba case asi thajaba ngamde asumba bichar tobigadaba maphamda case asi sinabiu haina phongdorakli Thoubal District DC Complex leba Family Court asi mafam jade regular judge ama hapu loyana Chief Judicial Magistrate CJM anoba ama hapu haina Thoubal District Bar Association na democratic oiba mawongda sangsilakiba khongjang adu hojik Family Court asi District and Session Court Thoubal gi complex ta nauna sariba building asida hongjilaba maramna masida Concern Authority bo Association ai kai kumnabo utpo ina sangsilamba khongjang punamak laliba June 13 phawba komthokle haina phongdorakli ngasi Thoubal Court Complex ta leiba District Bar Association Thoubal gi office ta Paugi mifam pangtholaduna Bar Association Vice President Khangembam Arun Kumar na hai Family Court asi haukiba lisingani taratare July 13 Chief Minister Nongthombam Birena DC Complex Thoubal da sangaduna miyam da khusinarambani mafam asi miyam da amadi ukil singna case soknabada yamna kudong chadaba mafama oibana Bar Association na Family Court asi mafama da hongdokpinaba haijaduna lakpani amadi tongan ba demand kharaga loyana democratic oiba mawongda khongjang changsinduna lakpani adubo mari lenaba authority na Bar Association gi wakada si tabiduna haukiba April 13 da District and Session Court Thoubal gi complex ta nauna sariba building asida hongjinaba ayaba pira matung thangnaba numit tang 15 dagi anoba building asida mathau tawba hokre Bar Association gi demand bu khangbiba amadi guide tawbikiba marilenaba Concern Authority punamak po Chief Minister N Biren amadi District and Session Judge Thoubal bu District Bar Association Thoubal gi maikai dagi apen ba phongdok pagaloyana ikai khumnajari haina Bar Association gi Vice President Khangembam Arun Kumar na phongdorakhi Thoubal District Bar Association na amukasu akoina honorable Chief Minister of Manipur Sri N Biren Singh ai ming panjabani chumnam pandiya tabagi with respect ni ai honorable Chief Minister Sri N Biren Singh amasung akoi District Thoubal Judge Thoubal se moina akoida advice tv ba adai moina khoi apam rasi to vi si to guide to vi ta ai hanna ai thagachari amasung ok nonjari Autonomous District Council ADC Churachandpur gi makhada Churachandpur amadi Phairjol District ta leiba school singna tamliba mahiroi singi school uniform saliba sai asi April 19 dagi horaga yenthokduna lakli
ngasisu tuibongda leiba ADC office da hairiba school uniform sing asi yenthokki uniform sing adu school singi headmaster amadi headmistress singda kusinaki Chuachampur block ya punba mahiroi lising mga chamapan yangkai mathoi amadi Ferjol district ki Thanlon block ki mahiroi changwa humdra da uniform sing phangan ki Chuachampur district asida block mari lei hairiba block sing adudi Hengle block Samulalan block Chuachampur block amadi Singhal block ni aduga Ferjol district ki oina Thanlon block amadi Tipaimu block ani leiri chariba sahi lising ani kuni thoigi lagliba me thagi tang mari kalen gi humni pan bayum sa kaisa numitagi ima kondong lairembi moregi harau bagi thoram hauragani lai harau bagi thoram asi me tarani thoi kalen gi tarama thoi ni pan ba sagol se numit phauba numit ma pani chuna chathagani COVID-19 pandemic laikibana maram moiraga sahi ani di lai harau khide masigi mukna yendam bana tang mapan ningthokaba numita pangthokani haina ima kondong lairembi thogalok moregi general secretary thorakpa jerol mana phondorakli Opposition lenga liba state chief minister sing phaminaraduna prime minister Narendra Modi na fuel da loriba value added tax VAT hantana ba haijakre bhat ki sang yamna loba state sing dadi thaugi mamal hantare haina su PM Modi na phongdoki mangna makhata na haikibada petrol amasung diesel da loba excise duty ki sang hokiba November thada center na hantakrabani praja miyam gi yengduna tax sing hantana basu state sing da haikrabani state khana di tax hantaduna miyam da kana ba pirabasu state khara di tax hantadana miyam da awaba dum piduna leiri maduna maram oreduna state khara di petrol amasung diesel gi mamal wangli Maharashtra West Bengal Telangana Andhra Pradesh Tamil Nadu Kerala amasung Jharkhand na fuel da loriba bhat hantadri maramaduna thaugi mamal hengatpagi polum miyamna puri Karnataka na tax adu kalam drabadi tha taruk da lupa crore lising manga manglam loi Gujarat na sulpa crore lising ahum sangwa dagi lising mari phanglamgani BJP na lengakpa state ayambadadi bhat on fuel lawdabanina miyamna awaba polum pudribani haiki Lupa billion taramari laundering cases sanariba Prime Minister Shehbaz Sharif amasung masanipa Punjab Chief Minister elect Hamza Shehbaz bu me taramari phauba Pakistan gi court amana pre-arrest bail pikre magpu nongma court karakna ba haiba wafam adu ngakpinaba Shehbaz na tharakiba petition adu the Federal Investigation Agency FIA Special Court na accept tokre adumoinama case adu gi pakhumama file tongnaba Pakistani Premier aduda direction piki natraga mathangi hearing togodaba me tara marida masakar naba khangan ki ruling Pakistan Muslim League Nawaz PML and party gi president soiriba Shehbaz kaloina ba masani passing Hamza amadi Suleiman bu 2020 gi November da FIA na Prevention of Corruption Act and Anti-Money Laundering Act ki makhada book tokibani Suleiman di mirot oina leiribani hairi COVID pandemic na maram oraga national amadi international theatre festival punaba lep ro matung lakliba me tara maridagi kunmathoi phawba pangthokadoriba National School of Drama New Delhi na sinba Parvata Rashtriya Natya Samaro 2022 a festival of Northeast players in other states ta utnabagi damak Palem Pantho Cultural Trust Langjing Asobagi play The Sacred Witch Khalakle Players laliba metra tarugli singani kunithoi da Gujarat ki Barodara da utkani hairi Players da maru oina mahusagi thajanabi nupi bu hingchabini haina pauthokpiba nupi gi punsibu victimize tobiba adu ulli hairiba NSD gi festival asi India gi oinadi yamna chawba festival amani Players sangnai rabi ai bi Dr Salam Santibala Devi assistant professor na ibadanantana Players gi design amasung direction tawri mak hojik Nambol El Sanoi College Manipur department ta head oina mathau tawri mamangda lila kaya su ibadantana saireng short story naina wareng lari kaya masu phongkre sanabagi pauda mata panthobi association sinduna thaunau jamda chathariba ima panthobi trophy ngasi match ahum sanagadabada tongan tonganba ground anida sanagadaba team amamam lagdabadagi team ani walk over phangkre MPAB thaunau jamadi YOC yangdong ani gi play di sanaki match aduda YOC yangdong na MPAB thaunau jambu Panjal Mari amada maithiba piki atopa over phangnakraba match ani aduna Kennedy FC Kaksing amadi Young Boys Luang Sangbam ani sanagadabada Kennedy FC Kaksing lagdabadagi Young Boys Luang Sangbam na over phangki aduga atopa match amaduna Notorious Boys Mantak amadi Yaisa FC Kaksing sanagadabada Notorious FC Mantak lagdabadagi Yaisa FC Kaksing su over phangkibani Huzerabada Marapa Mukana Pijari
ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯄꯨꯛꯅꯤꯡ ꯆꯪꯂꯤ ꯍꯥꯏꯅ ꯒꯚꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯔꯥꯃꯥꯗꯥꯟ ꯊꯥꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟꯅ ꯂꯩꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯐꯨꯑꯦꯜꯗ ꯂꯧꯔꯤꯕ ꯚꯦꯂꯨ ꯑꯦꯗꯦꯗ ꯇꯦꯛꯁ ꯍꯟꯊꯅ ꯂꯧꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫